BJP na lengak pairiba Manipur da humbudra taruklak suba Republic Day thoram asigi nungaiba amadi Chapchaba Wahanthok asi Meeyam da Faoramgani Haibasi Thajade haina CLP leader Okram Ibobi na fongdokre wafam asingarang Manipur Pradesh Congress Committee na sinduna BT Road leiba Congress Bhavan da pangthokiba humbudra taruklak suba Republic Day Inglisingani kungamanga amadi chamatara suba birth anniversary of freedom fighter Rani Guiding Lugi thoram da Ibobi na fongdokibani Thoromaduda MPCC ki President ke Megachandra CWC ki member Gaikhangam amadi Congress ke atai maru oibe luchingba kayana sarukya ki Okram Ibobina makha taraduna Mahatma Gandhi na India ki Republic Day ki thoram asida nungaiba oidibasi rural amadi urban ani asi chakhatpa chap manana leiba matamda asengba mahau fangani hairami adubu Manipur ki haujik leiriba BJP ki lengak asina local body ki mikhal asi matam hendok labasu ngasi fawba mikhal pangthoktana leiri masi maram hangluragana COVID-19 laichat na maram oiraga mikhal pangthokpa ngamdabani haiki masi karamba state ta taunabagi haujik local body ki mikhal loina pangthoknakre handakta Manipur ki chief minister na amuk thokliba irang asina maram oiraga mikhal asi pangthokpa ngamdre haiki handakta parliament ki lok sabha mikhal pangthokkiba asina karamna tawkibano haina hangki asigumba ngayaki pangangda ngangba thawong asina Manipur ki Meeyam da Republic Day ki Wahanthok asi Faoramgani haiba Thajade haiki adubu Congress ki di haujik taduna leiriba issue sing asi amata oina thengnaminaduna loisilaga state asida mahusagi punsida hanjilaktuna mipum khudingmak chap manana justice fanganba honaminasi haina appeal tawki Masigi BJP na sason tori film sidadi koi humbudra taruklak suba Republic ki Wahanthok haiba tarin Manipur leiba praja khudingmakta ai Faoramgani haibasi Thajade local body election tawgidabase haidi question oina hangibneba BJP government jang ta khumbira oba adugum state to covid amara moidna local body election tawgiden Bengal do iba UP do iba Assam do iba tawdaba amat su leiti ngahak lerga ngarang na hanjo mo irang sina maram moidna local body election tawdabani na ai khabaram da thengnai Irang sina woita Irang sina ngarang na handa parliament ki Lok Sabha ki election akhoi sidaida tawhribadudi kamai tawbaduna sugumba ngahak lerga mangang ngahak lerga mangang tawbasina aikhoida mudra taruklak suba Republic ki nungai bado madugi mahaudo khoida chap manana phawwa aidi khara walamgadra na Manipur leiba praja singse adumaina feel tawjabani